Houses owner river Russia amasung Ukraine yuba landform asida Russia gi maikei land swap ki oiba southern thangba saruk asida pithoklaba matungda eastern thangba saruk Ukraine gi maikei ring asi fawo defend tawriba asibu piraknabagi oiba proposal adu yarakhidraba matungda Russia gi maikei gi akanma maongda Eastern thangba Ukraine sa tharakliba landa asida anauba ngamkhai kyama lokshinba ngamjaba taragasu ngasi Russia na pamjaba Donetsk gi oiba mafam asi mapung fana lawba ngamdabagi oiba fibam amada leiri adumakpu hauzik Russia gi maikei gi chatharakliba attack asida Eastern thangba saruktagi hendoktuna matam khara attack toba lepluraba Southern thangba Zaporizhia gi oiba mafam asida su yamna kan attack chatharakpasina maram oiduna Ukrainian landmission gi maikei kyama chatharakliba attack asibu defend tawna honabadi yamna waba fibam amada di leiri Madu oijaba taravasu ngasimak Russia gi maikei akan maongda attack chatharaba taragasu makoina pamliba pandam adudi fangba ngamdri Masi yumlaba matam asida Ukraine gi leiriba lenga amsung Zelensky khangalamdana matam kharagi mamangda Gaza gi oina parakhiba peace deal aduga yamna manaba mong amakhakta point kun gani pan yawa peace gi oiba deal ama drop tawraba matungda Russia Ukraine yuba landform asi loshinaba US amasung Russia ani gi marakta wari watai sanaba hawbagi oiba wafam amamuk thorakli Houzik sonariba Russia amasung Ukraine yuba landform asida Russia gi maikei yamna kan attack chatharaklinga gi oiba matam asida Madam amada US amasung NATO gi maikei gi panglama mating adu yamna hantharakpadagi Ukraine gi oina leiriba luchingba asina Europe gi oiba khongchat ama chattuna ahenba mating kiyama lawnabagi damak tu honari masi gi oiba maru oiba maram asi matam kharagi mamangda US and Russia da thamjiluriba sanction adu gi oina pakumda Russia gi maikei gi anauba makhal makha kya gi oiba advance oidaba nuclear power oidaba cruise missile dagi hawrga Poseidon na chingbu khulai kiyama putoktuna Songnarakliba landform asida US ki maikei gi ahenba khuthinjilakanu haibagi oiba wafam adu thamlakraba matung asida US na matam kuina dagi Ukraine amasung Zelensky gi maikei gi khawrang na ngairakhiba Tomahawk missile pidaroi haibagi oiba wafam adu lakraba matungdani Hauzi Eastern thangba Ukraine amasung Southern thangba saruk asida Russia gi maikei gi akanma maongda landaraklinga gi oiba matam asida Ukraine gi lusingba Volodymyr Zelensky gi maikei gi Europe ki oiba khongchatta Greece, Spain, France, amasung Turkey na chingba mafamsing asida charakliba khongchat asigi maruoiba pandam asi USA gi maikei gi landform asidagi maning handokraba matungda Ukraine gi oina mateng phanglaktaba asibu nahauna na fangnabagi damakta European Union amasung Europe gi oina leiriba country sing asigi oiba mateng asi lepa leitana laknabagi damakta honaba khongthang ama oiri Maki maikei gi chatliba khongchat asigi yamna jawbu mai pakpa ama haiba taragidi Hauji USA gi maikei gi Ukraine da pangliba mateng asi hantarakpagi oiba matam asida USA gi oiba role asibu sindoktuna France hairiba European country asigi maikei gi lakaduriba matam asida Ukraine gi damakta Rafale fighter jet chama pibiki oiba agreement ama sign tawnakhre hairiba fighter jet asimakni ngasimak India hairiba country asigi maikei gi operate tawriba Europe gi oina leiriba France, Greece, Spain na chingba country sing asi chatlamlaba matungda hauji Ukraine gi lusingba ohiba Volodymyr Zelensky asi Turkey da amuk laktuna Turkey gi lusingba singa unaraba matungda landform asida ahenba matengsing pangbinabagi damakta wafam kya ama khanagadori Ukraine gi lusingba Zelensky gi maikei gi maki oina lakliba khongchat asida USA gi oina leiriba special envoy oiriba Trump ki yamna chanajaba Steve Witkoff hairiba miui asiga unaduna landform asigi matangda wari chanarabi yai haibagi oiba wafam sing leiri adubu housing nauna fangba pau kharagi matungina Ukraine gi oina leiriba luchingba asigi maikei gi Steve Witkoff hairiba miui asibu unadanabagi damakta makhogi oiba meeting asi cancel tawre haibagi oiba wafam sing su adumakta abu fangli hairiba miui asigi unaduna sanagadoriba wari asi housing soknariba landform asibu loshinnabagi damakta Russia amasung USA gi maikei gi maruoiba role loduna sign tawnagadoriba agreement asigi oiba wafamda oiramgani haiduna kayamagi maikei gi housing fongdoknaraklibani Houzik sonariba Russia amasung Ukraine yuba landform asi loshinnabagi damakta 28 point plan no ama US gi maikei gi puthorakliba asigi maruoiba main point oigadoriba houzik fawgi oina thorakliba report asida yamna kana nainarakliba asi Houzik sonariba landform asi khudaktagi ceasefire lautoktuna lepa aduga nakal animaki maikei gi prisoner of war landfa oina landmi kyam phajenduna thamliba asi exchange tawnaba masida ahingba landmi khaktana tana laikidaba miosing siu pithoknabagi oiba mamangda Gaza da ukibagi fibam adu yauri aduga sahi kyama lepa leitana land thengnarakpadagi awaba nanglaba chitheng fanglaba Russia gi oigira Ukraine gi oigira mafamsing asida leiriba micham praja mioi kyasing asida humanitarian gi oiba aid sing asi changma matamda ayat apan pidabagi oiba wafam khwaidigi maruin hauzik lakadoriba issue asina masida su yauriba asi mamangda su fongdokre madudi US President Donald Trump ki maikei
ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯅ ꯔꯁꯤꯌꯥꯅ ꯑꯗꯨꯃꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯕ ꯑꯗꯨꯒ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯗꯤꯐꯦꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯖꯕ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯃꯛꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯇꯔꯦꯁ ꯑꯁꯤ ꯈꯔ ꯌꯦꯡꯗꯨꯅ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯊꯩꯗꯣꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯉꯝꯈꯩ ꯑꯁꯤꯗ ꯃꯥꯒꯤ ꯃꯐꯝꯗ ꯑꯗꯨꯃꯛ ꯂꯩꯅꯗꯨꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯃꯦꯞ ꯑꯃ ꯌꯦꯛꯄꯃꯛꯇꯤ ꯌꯦꯛꯇꯅ ꯑꯗꯨꯃꯛ ꯊꯝꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯇꯧꯅꯗꯅꯕꯒꯤ ꯑꯣꯏꯕ ꯕꯐꯔ ꯖꯣꯟ ꯑꯃꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯊꯝꯕ ꯑꯁꯤꯅꯤ ꯇꯧꯕꯇꯕꯨ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯁꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯔꯁꯤꯌꯥꯒꯤ ꯑꯗꯨꯃꯛ ꯑꯣꯏꯒꯗꯧꯔꯕꯅꯤ ꯆꯦꯗ ꯐꯣꯡꯗꯣꯛꯆꯗꯕ ꯇꯥꯔꯒꯁꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯗꯨ ꯑꯗꯥ ꯍꯥꯏꯖꯗꯕ ꯇꯥꯔꯒꯁꯨ ꯔꯁꯤꯌꯥꯅ ꯑꯗꯨꯃꯛ ꯂꯧꯁꯤꯟꯈ꯭ꯔꯒꯗꯕꯅꯤ ꯃꯗꯨꯃꯅꯤ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯄꯤꯁ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯌꯥꯎꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤꯁꯨ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯇ ꯌꯥꯝꯅ ꯆꯥꯎꯅ ꯁꯣꯛꯄ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯃꯥꯡꯖꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯃꯔꯝ ꯑꯁꯤꯅꯅꯦ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯅꯤꯌꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯗꯕꯤꯗ USꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯃꯇꯦꯡ ꯂꯧꯗꯨꯅ ꯔꯁꯤꯌꯥꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯉꯝꯈꯩꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕꯁꯤ ꯃꯊꯪꯗꯅ ꯃꯃꯥꯡꯗ ꯑꯂꯥꯁꯀꯥꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗꯁꯨ ꯁꯣꯂꯨꯁꯟ ꯄꯣꯔꯛꯄ ꯉꯝꯈꯤꯗꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯝꯍꯧꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯂꯧꯁꯤꯜꯂꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯒꯦꯔꯦꯟꯇꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯝꯂꯤꯕ ꯑꯁꯤ ꯃꯗꯨꯒꯤꯗꯃꯛꯇ ꯌꯨꯀ꯭ꯔꯦꯟꯅ ꯄꯥꯝꯂꯤꯕ ꯑꯁꯤꯅ ꯂꯦꯝꯍꯧꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯁꯔꯨꯛꯁꯤꯡ ꯑꯗꯨꯗꯤ ꯅꯦꯇꯣ ꯌꯥꯎꯍꯟꯕ ꯑꯃꯁꯨꯡ ꯅꯦꯇꯣ ꯑꯃꯁꯨꯡ EUꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯉꯝꯈꯩꯗ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯗꯗꯨꯅ ꯂꯩꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯦꯟꯅꯕ ꯑꯃ ꯑꯣꯏꯗꯨꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯗ ꯄꯨꯊꯣꯔꯛꯂꯤꯕ ꯄꯣꯏꯟꯠ 19 ꯌꯥꯎꯕ ꯄ꯭ꯂꯥꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛꯇ USAꯅ ꯁꯦꯇꯦꯂꯥꯏꯠ ꯑꯃꯁꯨꯡ ꯗ꯭ꯔꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯣꯅꯤꯇꯔ ꯇꯧꯗꯨꯅ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯥꯏꯔꯦꯛꯠꯂꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯉꯝꯈꯩꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯉꯥꯛ ꯁꯦꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯄꯤꯁ ꯂꯥꯛꯂꯕ ꯃꯇꯨꯡꯗꯁꯨ ꯅꯦꯇꯣ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯌꯥꯎꯔꯤ ꯅꯦꯇꯣ ꯌꯥꯎꯗꯕ ꯇꯥꯔꯒꯗꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯒꯅꯤ ꯍꯥꯏꯗꯨꯅ USAꯅ ꯊꯥꯖꯕ ꯄꯤꯔꯤꯕ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯊꯥꯖꯕ ꯌꯥꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝꯅ ꯉꯁꯤꯃꯛꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯉꯝꯈꯩ ꯑꯁꯤꯗ ꯃꯥꯅ ꯉꯝꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯂꯥꯟꯐꯝ ꯊꯣꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯑꯃꯁꯨꯡ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯑꯣꯏꯕ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯅ ꯌꯥꯝꯅ ꯆꯥꯎꯕ ꯐꯦꯟꯁꯤꯡꯁꯤꯡ ꯈꯥꯔꯕ ꯃꯇꯨꯡꯗ ꯗꯤꯃꯤꯂꯤꯇꯔꯥꯏꯖ ꯖꯣꯟ ꯑꯣꯏꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯁꯤꯟꯕ ꯌꯥꯗꯕ ꯕꯐꯔ ꯖꯣꯟ ꯑꯃ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯀꯗꯧꯔꯤꯕ ꯇꯦꯔꯤꯇꯣꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯃꯔꯛꯇ ꯊꯝꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯒ ꯃꯊꯪꯁꯤꯅ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯤꯠꯌꯦꯡ ꯆꯪꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯆꯞ ꯆꯥꯅ ꯎꯕ ꯐꯪꯂꯤ ꯃꯗꯨꯗꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯁꯣꯛꯅꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯅꯧꯍꯧꯅꯅ ꯔꯤꯕꯤꯜ ꯇꯧꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯗꯨꯅ ꯍꯣꯠꯅꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯉꯁꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯃꯁꯤꯕꯨ ꯌꯣꯟꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯎꯔꯤ ꯃꯊꯪꯁꯤꯅ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯅꯦꯇꯣ ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯁꯦꯡꯁꯟ ꯀꯌꯥ ꯑꯃ ꯊꯝꯖꯤꯜꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯄꯨꯊꯣꯔꯛꯂꯤꯕ USꯅ ꯄꯨꯊꯣꯔꯛꯂꯤꯕ ꯄꯣꯏꯟꯠ 19ꯒꯤ ꯑꯣꯏꯕ ꯄꯤꯁ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯌꯥꯗꯨꯅ ꯁꯤꯁꯐꯥꯌꯔ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯇꯞꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯁꯀꯦꯂꯦꯁꯟ ꯑꯁꯤ ꯍꯟꯊꯍꯟꯗꯨꯅ ꯗꯤꯑꯦꯁꯀꯦꯂꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯈꯩ ꯊꯝꯂꯤꯕ ꯁꯦꯡꯁꯟꯁꯤꯡ ꯑꯁꯤ ꯇꯞꯅ ꯂꯧꯊꯣꯔꯛꯇꯨꯅ ꯌꯨꯔꯣꯞ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯕꯥꯏꯂꯦꯇꯔꯦꯜꯒꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟ ꯑꯁꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯆꯦꯠꯁꯤꯟꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟ ꯑꯁꯤꯗ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯃꯔꯤ ꯆꯦꯠꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯅ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯄꯤꯁ ꯄ꯭ꯂꯥꯟ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯑꯃ ꯑꯣꯏꯅ ꯌꯥꯎꯔꯤ